Ahanba aigi ming guru mayum Anita. Ai uripo achom lekai dagini hojipuda yum pamagi lare aigi family khoi ichilinau taret ni. Taret sida Nupi khoi ani ni nupa manga ado nupa jingjai makhada ngata ni. Ado khoi pabungi ming na guru mayum yai masarma ima na guru mayum sanambi pabung dilai kitre. Ado ga hoji ai yum pale aigi husband ga aigi chanupa ga ai husband Dr. Gitchanda Sharma Ichanupa Rajni Sharma ta kenchangbo. Ai isagi chai huji yankhai ga mapan sur. Aseng bagi di ching ai se dum pi ngai dagi dum lekai gi club ki sports oro skunda ma ga school gi sport oro dum yaure chana khara chen jo adum no ai gi pwa am du ko chen chen sana re adubu khang khong da 1980 da na tara Manipur Mountaineering Trekking Association samna have MMT na khangnarisi ekhoi uripok yam memle kaida 1980 da hogdoki bane dubu 80 gi hal han ba mana first ekhoi gi MMT sine he hokan jada 80 gi expedition lama shiroi expedition zatki aduda ai yaw ai diam jatning ba do sunang pingmali na isi yaw ga yadab dai di pabung dai nang nga dum ai 81 da gi dum MMT da join tawraga aina ihalan ba igi asang ba journey chatpa hogi basi 1981 da Imphal to More sin numitare ni da chale aduga khoi gi More gi lamben sida laiba lai matola na hariba mafam sigi chingji karakan adumaina hogdoki bane khong na chala trekking oina matam da di khoi gi Manipur da di chingka adu MMT ni trekking na taroga trekking du ne ihalan na hogra adu dagi de dum MMT gi mathang trekking da Manipur gi Ahanba koigi lai maton Manipur Ahanba except Shiroi budai ikona mukai Ahanba da yahodra so singji gi chatpa any trekking si yaure adugi trekking du yauraba matungda aina class 10 karakpa daida ai si Manipur gi mapan de chatpa ki sangs phangki haibasina mountaineering gi Ahanba khongtang trekking de gi horaga koigi high altitude de chatna ne na tawba koigi matam da HMI ana Himalayan Mountaineering Institute Darjeeling se sidai da ihala na 1984 da akhoi gi adventure course yaw ba chale dubu ayam na laibak phaba hai tare mayam na haba prithvi gi hal na hana khoi gi sir hillary ga kamina ki ba Mr. Tenzing Norgay sir pasi ai gi course director wena ai na madu gi training du da thengna gi thengnaraba matung sida engon da ching kaimda ai matam da Manipur mapan da punsi gi jo Ahanba thokpani adagi tambasu dum ai boton sunada ta me aduga dum ta makpane na kaya Hindi ju khangde English ka kaya ju conversation khangdaba matam ne adubu hairiba course tu da ai se breast tennis ta dana ai si course tu gi breast tennis ta dana yamna da mayam sina adudagi di chingka ba na adu tau Tenzing unare adubu laibak phaba 84 sineba khoigi India gi su Nupi ne ihalana Everest ka 1984 da neba Miss Bajanti pan se 84 da ka neba adu moina 84 gi kara ga April May June da halak pan aina chali se June da chapani na matam da khoigi international gi wena India gi Ahanba Nupi kara bani na international gi wena Himalayan Mountaineering international Himalayan tourism milana Darjeeling da tourism milam su tawa mitsida sar ilman hilali lai prithvi gi halana karu ban Nupi jungko tabai na tara mase Japanese lo international gi apau climber ga taroga tawjana khoje Tenzing sir na future mountaineer oi doini na khoje mai matungi laga khong na ga puye bo jiki tourism mit tawham du bo adana mai mam jana da mai dum tawbdagi ai se dum continues adudagi de adventure course taw akhoi gi matam du da chan kano aina course si khoi tha mamam di or su course hum thongna khaidoi basic mountaineering course na mo sina akhoi gi basic mountaineering gi kano since equipment ka mai adventure si adventure trekking adai just 10,000 akhoi matam du da kano da kai matam du gi sandak pu pik ta ga kai aduga taroga adamaina horaga adventure loire basic loire advanced loire hariba matam sida de advanced loi matam sida de ai si 84 gi do halaga loiraga ai dum metric thare 85 tai class 11 tam me adagi tawbagi talaksida dum ai tamna like su dum tame ai graduation 88 ta lor 88 sida ina graduation loi ba sida ai MA tam doini ka dawdan tawba yamna India da iho mo oidana Nupi ngatagi mountaineering expedition ama sinne na 1988 swai sida tawe do tawbasida matam dugi taman condition da kanagomba amana 20,000 gi mathakta
sing silanda tardi any India gi joint expedition amada yauba yade na runa ado ai baiba so du sem 88 ki November sida winter da November da khoi gi MMT na yam low cost expedition am sille MM dan ai the Himalaya range Himalaya da khoi nupi nupa puna ai khoi climber akhoi nupi akhoi ani adagi khoi gi guide to helper oi do ba khoi gi junior nupi ani akhoi mari ga nupa ga khoi train thoi sa ba tim ma ai che mai da chalaga hai re ba Mount Koktang ana Koktang hai ba pic se phul lising kun ma thoi mu wange adugi expedition do chale adugi expedition je chappa se da ai si chale da ai khoi ni khatani nupi da de climber da ja da ai imana bi se narabo pic sa to nu mi ai se advance da ju A grade ka phange ba adana expedition je sabe oja sing ai khala ai masigi expedition je yaurad aina success oina ka ba ngam dai India gi achoba melen expedition dai se yaw ngam dai ko khan ba gi ai gi wakhan jira du da gi dai si ka na ma ta obse da ningsang gi no mi to yam na memory su hai 1988 ki 11 November na ba 11 November ai din ngon chako bune bu khang de ba adu bu ching du ka ro ga halak pa da khoi gi climate man climber sing da kuma ga nang di akhoi gi mabung tare ki machan ma tom jaw tha ba to ni nang si sing si ka ru bu da gi nang ka no ta ro dau ne na moi mam na so ngon da resting pira ga hala he ga hala pa ga hu ji ki India gi expedition je organize ta bu ai se adu ma na ai gi performance ta ro ga ai gi turning point hai tare ai hu same aina training tarok pa institute to da ai guest instructor wa na dum partly nupi gi basic advance ai guest instructor wa na dum chat leba hai di matam du gi dum chat pai je adu chat pa dai di ai moi na dum ai gi journey gi te de da gi onaram kha ga pi ra ga adu gi training du chat le adagi di hu ki IMM na 88 da gi 89 90 swai da gi hore khoi gi preparation hore ba adu 90 gi hala ba pre Everest ana khoi se kano da Eastern Karako kano da leba Garwan Himalaya da leba Mount Kamet and Abigamin adu de 25,000 wang mane adu du chakane na ming recommend tau ba da Manipur da ai tom da ngairam na ai gi ming se dum MMT na recommend tau ga thare adu ga loina na ai che mai na su ai gi ming se recommend ma ta tau ga thai ai ming je anira adu entry tau re adu ai selection phang da 90 sri chat pa hore adubu akhoi na matam do 90 dai chapa da khoi 75 ungla nupi se whole India ge na khoi 75 sida north east ki khoi ani khatang yawe ai ga Assam da gi nga Assam da gi du di 94 84 ge Everest gi pre Everest ga yawa mam na kano lai ba NCC da gi horok pa yam na active kano ne adu ma khoi ani khatang yawe north east da ge da khala khoi hu so yam ba ahan ai di experience le ba ma am yawe akhoi bu ai ja adubu laiba phadan hai tare akhoi hujiki mi humdrang adui manung da akhoi kunthanga khatang na success hoy khoi kunthanga aduna mu second pre Everest ai 92 da ung dawe khona Everest chatoi sidi adumai 92 da ung daw sida khoi kunthanga da gi sumna gi akhoi try tra manga khagna akhoi gi haiba Eastern Karakoram da laiba akhoi gi Karakoram gi Mastang Kangri and Stoke Kangi na lak da laiba pig ani mag se akhoi try pan tranga na kai ado Ahanba sune nupi na ka ba du gi Karakoram gi uji kisto Mastang Kangri haiba pig se adu kara bani na khoi last di khoi se adu ma na India gi ngata chale adu kona matam du da Manipur akhoi gi India government ki chu pasa sa yamna kano su lai ta na putho su ta ubasida last da khoi gi royalty fee si matam da mi em del palising taru ka je punjal di am ja me 30 2093 da del palising taru ka si yam bane na akhoi train thoi gi royalty thina ba hona ba da pesa de ya me da Nepal gat punjal laga adu gi ne ba khoi gi expedition je Indo Nepalese ai se Nepal da gi moi climbers ahum mamaga akhoi da gi akhoi tribe punna khoi mit kano si chalaga Indo Nepalese na taroga khoi si chatkhi royalty free da yam na kano da adumaina chatlaga adumaina hogi bani NCC da gi chatkhi ba akhoi busu dum makhona su sports da gi taroga khoi gi ojaga wara pa oja bi Umeshwari Jamini adagi bedam ni kaina lei moi se NCC ki ngata ne aduna MMT hogdorok pagi trekking chapa se moi na khoi gi oja dawno ga to bireba dubu moi mayam dugi marak ta bi Umeshwari hai sidi madi hujige 84 gi Everest ki bijendi palo gi chapa group to the masu pre Everest ta yaweba ado moi na pre Everest success oi rok dagi finance team da yaw daba problem de dum thengnai aina ngasai cha wari je jing ka ba jing ngasai khona hujigi Mount Koktang ai du ka ba matam sida
ꯑꯩꯈꯣꯏꯒꯤ ꯂꯥꯛ ꯐꯥꯎ ꯐꯥꯗꯦ 80,000ꯒꯤ ꯄ꯭ꯔꯣꯖꯦꯛꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯣꯡꯗꯕ ꯈꯣꯡꯎꯞꯀꯁꯤ ꯎꯔꯗꯤ ꯃꯇꯝꯗꯨꯗ ꯂꯦꯗꯔ ꯕꯨꯠꯀ ꯇꯣꯡꯉꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯎꯟꯁꯤꯗꯗꯤ ꯂꯦꯗꯔ ꯍꯥꯏꯁꯦ ꯁꯨꯝ ꯁꯧꯗꯣꯔꯛꯑꯗꯤ ꯆꯣꯠꯇꯣꯏꯅꯤꯅ ꯂꯦꯗꯔ ꯕꯨꯠꯁꯤꯁꯨ ꯋꯥꯏꯔꯒ ꯍꯥꯏꯌꯔꯗ ꯄꯦꯃꯦꯟ ꯇꯧꯔꯒ ꯑꯋꯥꯏꯕ ꯇꯣꯡꯗꯣꯏꯅꯤ ꯃꯇꯝꯗꯁꯨ ꯇꯥꯡꯉꯦ ꯌꯥꯝꯅ ꯃꯥꯎꯟꯇꯦꯅꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯅ ꯂꯦꯗꯔ ꯕꯨꯠꯁꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯏꯌꯥꯝꯕ ꯕꯟꯇꯥꯅ ꯃꯥꯁꯦ ꯃꯌꯥꯝꯅ ꯗꯥꯛꯇꯔ ꯌꯥꯝ ꯍꯩ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯀꯦꯟꯗꯟꯒꯁꯦ ꯁꯧꯗꯣꯛꯍꯜꯂꯦꯗꯅ ꯕꯨꯠꯁꯤꯗ ꯇꯩꯁꯜꯂꯦꯗꯅ ꯑꯗꯨꯒ ꯃꯣꯖꯥ ꯑꯃ ꯇꯣꯡꯉ ꯀꯩꯅꯣꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯇꯣꯡꯁꯤꯜꯂꯒ ꯇꯣꯡꯉꯛꯑꯦꯕ ꯈꯣꯡꯁꯦ ꯀꯩꯅꯣ ꯇꯧꯗꯅꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯥꯏ ꯑꯣꯜꯇꯤꯆꯨꯠꯀꯤ ꯃꯥꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯀꯣꯖꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯐꯣꯁ ꯕꯥꯏꯠ ꯇꯧꯒꯗ꯭ꯔꯥ ꯀꯩꯗꯧꯒꯗ꯭ꯔꯥ ꯄꯥꯈꯠꯄꯅꯤꯅ ꯑꯗꯣ ꯏꯀ꯭ꯋꯤꯞꯃꯦꯟꯗꯨꯗꯤ ꯑꯇꯥꯡꯕꯗꯨꯗꯤ ꯐꯪꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯇ꯭ꯔꯦꯅꯤꯡꯗꯁꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯑꯥꯏꯁꯦꯛꯀ ꯍꯥꯏꯔꯣ ꯑꯗꯨꯝ ꯎꯠꯀꯤꯗꯨ ꯁꯤꯖꯤꯟꯅꯔꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤꯗꯤ ꯑꯌꯥꯝꯕ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯕꯦꯁꯤꯛ ꯃꯥꯎꯟꯇꯦꯅꯔꯤꯡ ꯀꯣꯔꯁꯁꯨ ꯆꯠꯀꯦꯗꯤ ꯍꯧꯖꯤꯛ 35,000 ꯂꯧꯋꯦꯕ ꯊꯥ ꯅꯨꯃꯤꯠ 12ꯅꯤ ꯀꯣꯔꯁꯇ ꯑꯩꯈꯣꯏ ꯃꯇꯝꯗ ꯂꯨꯄꯥ 400 ꯌꯥꯝ ꯋꯥꯅ ꯄꯨꯊꯣꯛꯄꯗꯨ 400ꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯌꯥꯝꯃꯦ ꯄꯦꯔꯦꯟꯁ ꯏꯃꯥ ꯏꯄꯥꯁꯨ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯗꯕꯅꯤꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯌꯥꯝ ꯋꯥꯅ ꯄꯨꯊꯣꯛꯄꯁꯦ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯒꯤ ꯌꯨꯝꯗ ꯐꯤ ꯁꯥꯟꯅꯩꯗꯅ ꯐꯤ ꯁꯥꯕꯒꯤ ꯀꯣꯟꯁꯦ ꯑꯩ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥꯅ ꯌꯣꯟꯊꯣꯛꯈꯤꯕ ꯑꯗꯨ ꯀꯌꯥ ꯂꯨꯄꯥ 900 ꯌꯣꯜꯂꯦꯕ꯭ꯔꯥ ꯀꯩꯅꯣ 400 ꯀꯣꯔꯁ ꯐꯤꯗꯨ ꯄꯤꯔꯒ ꯑꯩꯁꯦ ꯈꯔ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯗꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯂꯒ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯇꯧꯔꯒ MSTꯒꯤ ꯕꯁ ꯇꯤꯀꯦꯠꯁꯦ ꯌꯥꯝ ꯇꯥꯕ ꯃꯃꯟꯗ ꯕꯁꯇꯨ ꯃꯇꯝꯗꯨꯗ ꯌꯥꯝ ꯑꯗꯨꯝ ꯗꯤꯃꯥꯄꯨꯔꯐꯥꯎꯁꯦ ꯂꯨꯄꯥ 50-90 ꯈꯛꯇꯅꯤ ꯌꯥꯝ ꯍꯣꯡꯉꯝꯅꯤ ꯈꯜꯂꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯃꯃꯥꯡꯗ ꯇꯣꯡꯉꯦ MSTꯒꯤ ꯇꯥꯇꯥꯗꯤ ꯃꯃꯥꯡꯁꯤꯗ ꯇꯣꯡꯉꯗꯤ ꯗ꯭ꯔꯥꯏꯚꯔꯗ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯔ ꯌꯥꯏꯌꯦꯅ ꯑꯗꯨꯒ ꯗꯤꯃꯥꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯀꯛꯑꯒ ꯂꯨꯄꯥ 150ꯅꯒ ꯗꯥꯔꯖꯤꯂꯤꯡ ꯌꯧꯅꯕ ꯑꯗꯨꯒ ꯍꯜꯂꯛꯄꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯈꯣꯏꯁꯤ ꯃꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯨꯗ ꯇ꯭ꯔꯦꯅꯤꯁ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯜꯂꯛꯄꯒꯤꯗꯤ ꯗꯤꯐꯦꯟꯁꯀꯤ ꯀꯩꯅꯣ ꯐꯪꯉꯦꯕ ꯑꯗꯨꯃꯥꯏꯅ ꯐꯪꯉꯒ ꯑꯗꯨꯃꯥꯏꯅ ꯍꯜꯂꯒ ꯌꯥꯝ ꯑꯗꯨꯝ ꯋꯥꯗꯕꯗꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯇꯧ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯀꯩꯅꯣꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯣꯏ ꯑꯥꯗ ꯏꯁꯨ ꯇꯧꯕꯗꯨ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯂꯤ ꯐ꯭ꯔꯤ ꯊꯤꯗꯨꯅ ꯏꯁꯨ ꯇꯧꯏ ꯂꯣꯏꯅꯃꯛ ꯋꯥꯏ ꯑꯗꯣ ꯀꯣꯟꯅ ꯑꯩꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯀꯩꯀꯔꯥꯁꯤꯗꯤ ꯑꯩꯅ ꯑꯐꯇꯔ 93ꯗꯗꯤ ꯑꯩꯒꯤ ꯄꯨꯔꯥ ꯖꯔꯅꯤ ꯑꯃ ꯍꯧꯔꯀꯥꯟꯗ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯣꯏꯔꯣ ꯑꯗꯨꯒ ꯁ꯭ꯇꯤꯜ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯨ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯀꯟꯅ ꯃꯣꯏ ꯁ꯭ꯇꯦꯠꯀꯤ ꯄꯩꯁꯥ ꯂꯩꯇꯕꯅꯤ ꯈꯪꯗꯦ ꯂꯨꯄꯥ 400ꯇꯨ ꯑꯩꯈꯣꯏꯅ ꯔꯤꯑꯦꯝꯕꯔꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯗ 5-6ꯂꯛꯀ ꯆꯠꯂꯦꯕ ꯑꯗꯨꯝ ꯄꯩꯁꯥ ꯍꯥꯏꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯁꯨꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯒ ꯊꯥꯏꯅꯒ ꯍꯧꯖꯤꯛꯀ ꯌꯦꯡꯅꯧꯔꯗꯤ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯌꯥꯝꯅꯗꯤ ꯐꯔꯕꯅꯦ ꯗꯤꯐ꯭ꯔꯦꯟꯁ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯄꯩꯁꯥꯁꯨ ꯂꯩꯔꯦ ꯑꯦꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯃꯛ ꯐꯥꯎ ꯍꯥꯏ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯦꯟꯆꯔꯁꯤ ꯑꯦꯖ ꯑꯦ ꯁ꯭ꯄꯣꯔꯠꯁ ꯑꯣꯏꯅ ꯈꯟꯕꯤꯗꯦꯕ ꯀꯥꯔꯨꯕꯒꯤ ꯉꯥꯏꯍꯥꯛ ꯍꯜꯂꯒ ꯍꯔꯥꯎꯔꯒ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯋꯥꯅꯤ ꯍꯜꯂꯛꯑꯒꯗꯤ ꯁ꯭ꯇꯤꯜ ꯁ꯭ꯄꯣꯔꯠꯁ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯍꯥꯏꯗꯤ ꯌꯨꯠꯀꯤ ꯀꯩꯅꯣꯗ ꯑꯩ ꯁ꯭ꯄꯣꯔꯠꯁ ꯗꯥꯏꯔꯦꯛꯇꯔꯗꯁꯨ ꯑꯦꯚꯔꯦꯁ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯑꯩ ꯊꯕꯛ ꯇꯧꯔꯝꯃꯦ 94-95ꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯇ꯭ꯔꯦꯛꯀꯤꯡꯒ ꯄꯨꯔꯝꯃꯦ ꯌꯨꯠ ꯃꯌꯥꯝꯁꯦ ꯀꯩꯅꯣꯗꯒ ꯃꯅꯥꯂꯤꯗ ꯄꯨꯏ ꯏꯚꯟ ꯑꯦꯚꯔꯦꯁ ꯕꯦꯁ ꯀꯦꯝꯗꯐꯥꯎ ꯄꯨꯔꯤꯕ ꯑꯗꯨꯁꯨ ꯄꯩꯁꯥꯁꯦ ꯆꯥꯎꯅ ꯌꯨꯠꯀꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯀꯜꯆꯔꯦꯜ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯥꯎꯗꯕꯅꯤꯅ ꯀꯌꯥꯁꯨ ꯀꯩꯅꯣ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯥꯐꯇꯔ 94ꯒꯤ ꯃꯇꯨꯡꯗ 94ꯗ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯈꯪꯅꯕ ꯇꯦꯟꯖꯤꯡ ꯅꯣꯔꯒꯦ ꯑꯦꯗꯚꯦꯟꯆꯔ ꯑꯦꯋꯥꯔꯗꯁꯦ ꯃꯇꯝꯗꯨꯗ ꯅꯦꯁꯅꯦꯜ ꯑꯦꯗꯚꯦꯟꯆꯔ ꯑꯦꯋꯥꯔꯗꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕꯅꯦ 84ꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯑꯦꯋꯥꯔꯗꯅꯦꯕ ꯑꯗꯨꯝ ꯑꯔꯖꯨꯟ ꯑꯦꯋꯥꯔꯗꯀ ꯏꯀ꯭ꯋꯤꯚꯂꯦꯟ ꯑꯣꯏꯅ ꯄꯤꯔꯤꯕ ꯍꯧꯖꯤꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕꯅꯤ ꯑꯩꯁꯨ ꯑꯗꯨꯒꯤ 84ꯗ ꯑꯗꯨꯒꯤ ꯑꯦꯋꯥꯔꯗꯇꯨ ꯐꯪꯕ ꯃꯇꯝꯗꯒꯤꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯩꯅꯣ ꯍꯣꯡꯉꯒ ꯍꯧꯖꯤꯛ ꯑꯦꯖꯨꯀꯦꯁꯟꯗ ꯊꯕꯛ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯑꯦꯗꯚꯦꯟꯆꯔꯒꯤ ꯑꯩꯅ ꯑꯗꯨꯝ ꯅꯣꯔꯠ ꯏꯁꯁꯤꯗ ꯑꯩꯅ ꯑꯐꯇꯔ 93ꯗ ꯍꯜꯂꯛꯄ ꯃꯇꯨꯡꯗꯗꯤ ꯈꯔ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯅꯕ ꯑꯦꯟꯇꯤꯌꯔ ꯅꯣꯔꯠ ꯏꯁꯁꯤ ꯑꯦꯛꯁꯦꯞ ꯃꯤꯖꯣꯔꯥꯝ ꯅꯥꯒꯥꯂꯦꯟ ꯅꯠꯇꯅ ꯑꯩꯁꯦ ꯆꯠꯂꯒ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯅꯨꯄꯤ ꯊꯣꯛꯂꯛꯎ ꯑꯗꯒꯤ ꯏꯚꯟ ꯁꯤꯛꯀꯤꯝꯕꯨꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯂꯩꯖꯈ꯭ꯔꯦ ꯑꯗꯒꯤ ꯑꯁꯥꯝꯒꯤ ꯍꯥꯟꯅ ꯂꯩꯔꯁꯨ ꯌꯥꯝꯅ ꯂꯩꯔꯝꯗꯕ ꯏꯚꯟ ꯑꯔꯨꯅꯥꯆꯜꯗ ꯆꯠꯇꯅꯒ ꯑꯔꯨꯅꯥꯆꯜꯗꯗꯤ ꯍꯧꯖꯤꯛ ꯅꯤꯃꯥꯟꯁ ꯀꯥꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯂꯩꯔꯤꯁꯦ ꯑꯩꯅ ꯆꯠꯄꯅ ꯑꯩꯁꯦ ꯌꯨꯝꯗꯩ ꯐꯨ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯀꯩꯅꯣ ꯑꯣꯏꯅꯕꯅꯦꯅ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯦ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨ ꯃꯇꯝꯗꯨꯒꯤꯗꯤ ꯏꯁꯇꯤꯜ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ MMTꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯐꯖꯅ ꯇꯧꯔ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯆꯍꯤ ꯑꯃꯅꯤ ꯏꯔꯥꯡꯅꯦ ꯀꯣꯔꯣꯅꯥꯅꯦ ꯀꯩꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ
ꯑꯩꯅ ꯑꯗꯨꯝ ꯑꯩ MMTꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ MMIꯒꯤꯁꯨ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯔꯠ ꯇꯥꯏꯝ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯌꯥꯝ ꯆꯥꯟꯅꯕ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏ ꯑꯣꯜꯇꯤꯇ꯭ꯌꯨꯠ ꯅꯠꯇꯦ ꯑꯩ ꯏꯚꯟ ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯏꯝꯐꯥꯜꯁꯤ 1000 ꯐꯤꯠ ꯐꯥꯎ ꯌꯧꯄꯣꯟꯇꯦ 900 ꯑꯗꯥꯏꯗ ꯂꯩꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏꯒ ꯃꯣꯏ originally height altitude poaba Darjeeling 6,000 feet ni Manali 7-8,000 poaba mi singduga compete tawbada mayamna aingonda bu hanga ai khoiji mayamna de chingni ha chingjau da punglai da leiboni aina poiba laigi hek aina Imphal da puksai se 900 feet muktani 1,000 yaude haibase mi gai thaja deba yamna app da akhoigi oina in moi mayamna adum hai aduna ne adugi chakraba matungda MMT gi expedition akona noi taramani adudi noi kan hojikti layamne 2013 da hala North East ki Everest expedition ga chatkhre adagi nupi kano maga kano tawri kari ba khoi gi mayam se mana ai gi matam da ai phu hoga yam chatlame ado hojik si khena ba mayam am lare hojik mi amna Everest ke habda 25-30 thaw lakhs sakta oin chang yam changba equipment sing su yam tangba aduga hojik sina thaina gi akhoi di pura nature du da ngawdara akhoi di nature du akhoi gi ngam will amna chale hojik sina mu khitang su commercialize tawbdo na tawgreba aduna yam expensive oiba sports oigre aduna khara kanoga khoi gi kano ga khara chaum phangwi ban tata go company daga tha moi gum manatana akhoi gi di khara di ware hojik che thokpada even training tha bo yongna 35,000 da Manali chaleng khalo chathok chasin bara mi na training da 80,000 janga di mama parents na chu thaning dre dana to government na chu khara meng changa da man chat pa ya bagi leira di youth sing ji o khoi gi 93 gi se hobada 92 gi December swai da gi khoi si November da gi khoi ji Delhi da leira hai de preparation ji ai de yam challenge soi gi khoi gi didi leader bi Miss Vicente Panje su yam kano tawba maringjeng khaba mana akhoi mam sin nupi nga te experience sindore na khoi je Delhi da lai mana ayu ki khoi training yam kan tawe aduga man taw kan sida khoi gi men dominate society oi banina mayam jena noi nupi nga te expedition chatoi ta de samna da khoi porter kha di sinani da na ko porter sing du nupi thiro da na hai kan sida thawai gi press mamang kano media mamang da didi ga marai yetna ba khoi u howe khoi di tumin didi na adodi nangi imung du dagi noi gi ichan nupi nangi ima kan laga thadora di mayam du soidara nupi su potara dum ngamne even nupi potara dum yawe ba ko Nepal da ga sa mai ta yam challenging mayam sina yam na mutsi handana ba ngang ba se khodi matam dura as a member wa yawraga dum ba kano da su leiba natam ne khoi pung sam nungai na ki deba aduna khoi se loina khoina hona han tawne na marketing so khoi team member khoi khangidra khoi Manipur dai chapa khoi Delhi daga marketing ta hole adagi marketing tawni chana thakna ba tha hongi whole people tha hum change khoi je March gi chalga April May da lapane ahum si gi chana ba pose khoi na loina preparation ta hole ta hon banina khoi da knowledge am legi chana khoi group si khaidok na re nangna si medical gi poche wata na hona ga damni nangna chana bagi nangna mayam gi kano yeng ga dawni adu khoi loin khaidok na ga khoi je pack ahing je pung baro bo ga pack pudori ba posi aidi ke moi sat pa si journey je tha hungi potni na potu loina amaga yan channa khari ada matam dingai biro doini na khoi gi posi khona kem wise khaido e matam da base camp da lai ngai dana kai sinani cam 1 da kai sinani cam 2 da kai se cam 3 da cam 4 da gi ne ma'am summit nai sa aduna cam wise ge pack pura khoi gi logistics se adu da gi khoi se loina ta mo yamna kano tawna challenging amasu oi gi bai tare adu maina taraga khoi si chatpaduna Mars ki tang kano dagi ahum dagi khoi India thado khoi Nepal chale amuk Nepal da khoi na puri ba pot mayam du dagi equipment na kai do ba base wa ada hayang oxygen kaya kai ne kana na oxygen kayam se akhoi gi isa si su kano fit oina laita ya dam ne na akhoi si medical check up ka ta wa kan si da mi ama ga gi oxygen intake capacity se khene ba ko khena baduna akhoi sing si adum oxygen laita ba ka daga mo ge army defense army gi hospital da glass manung am da famalaga ai gi kano am da minil amada aina honja pung da haron aina hondori bo oxygen ji kya no kai de kano da khuna heng sina do oxygen ni na kitang loi kano taw bu da su kano taw do ne yamna mentally psychologically and kano ga se khoi yamna
ꯆꯪꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤ ꯑꯗꯨꯒ ꯍꯧꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯍꯧꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯑꯦꯚꯔꯦꯁ ꯑꯦꯛꯁꯄꯤꯗꯤꯁꯟꯁꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯁ꯭ꯇꯤꯜ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨ ꯍꯜꯂꯛꯄ ꯀꯥꯟꯗꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯆꯧꯕ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯀꯩꯅꯣ ꯑꯣꯏꯅꯁꯨ ꯂꯧꯈ꯭ꯔꯒ 93ꯁꯤꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯉꯥꯛꯇꯁꯨ ꯆꯠꯆꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯗꯤꯁꯟꯗꯨꯗ ꯁꯤꯡꯒꯜ ꯀꯦꯖꯨꯋꯦꯂꯤꯇꯤ ꯑꯃꯐꯥꯎ ꯌꯥꯎꯗꯦꯕ ꯃꯤ ꯑꯃꯐꯥꯎ ꯀꯦꯖꯨꯋꯦꯂꯤꯇꯤ ꯊꯣꯛꯇꯦ ꯑꯗꯒꯤ ꯀꯥꯕꯁꯨ ꯈ꯭ꯋꯥꯏ ꯔꯦꯀꯣꯔꯠꯁꯨ ꯏꯟꯗꯤꯌꯥꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯄꯤ ꯏꯟꯗꯤꯌꯥꯗ ꯅꯠꯇꯕ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯄꯤꯅ ꯑꯅꯤꯔꯛ ꯑꯦꯚꯔꯦꯁ ꯀꯥꯕ ꯑꯩꯈꯣꯏꯗꯨꯗ ꯅꯣꯏ ꯇꯥꯔꯥ ꯁꯟꯇꯣꯁ ꯖꯥꯗꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯨꯗ ꯌꯥꯎꯔꯤꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯪꯒꯦꯁ ꯌꯥꯝꯅ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯪꯒꯦꯁ ꯑꯣꯏꯕ youngest climber ꯆꯍꯤ 19ꯗ ꯀꯥꯕ ꯑꯩꯈꯣꯏꯗꯨ ꯔꯦꯀꯣꯔꯠꯁꯦ ꯃꯔꯤ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯡꯒꯜ ꯑꯦꯛꯁꯄꯤꯗꯤꯁꯟꯗ ꯅꯨꯄꯤ 8ꯅ ꯁꯝꯃꯤꯠ ꯌꯧꯕ ꯑꯗꯨꯅ ꯀꯩꯝꯇ ꯔꯦꯀꯣꯔꯠ ꯍꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏꯁꯤ ꯄꯨꯔꯥ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯔꯦꯀꯣꯔꯠ ꯊꯝꯕ ꯅꯨꯄꯤ ꯉꯥꯛꯇ ꯆꯠꯂꯁꯨ ꯃꯇꯝꯗꯨꯗ ꯔꯦꯀꯣꯔꯠ ꯊꯝꯕ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯅ ꯉꯁꯥꯏꯁꯦ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯣ ꯁꯦꯝ ꯑꯦꯛꯁꯄꯤꯗꯤꯁꯟ 93ꯁꯤꯗꯁꯨ ꯑꯩꯅꯦ ꯅꯦꯄꯥꯜꯗꯒꯤ ꯀ꯭ꯂꯥꯏꯝꯕꯔꯁ ꯑꯃꯅꯦ ꯃꯅꯥꯂꯤꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯅ ꯍꯥꯏꯗꯤ ꯋꯦꯗꯔ ꯅꯦꯆꯔꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯨ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯑꯩꯈꯣꯏꯁꯦ ꯔꯣꯗ ꯐꯦꯔꯤ ꯂꯣꯏ ꯇꯧꯍꯟꯅꯤ ꯑꯗꯒꯤ ꯄꯨꯅꯤ ꯂꯣꯏ ꯇꯧꯔꯒ ꯂꯣꯏ ꯍꯜꯂꯒ ꯑꯩꯈꯣꯏꯁꯦ ꯄꯤꯛꯁꯤ ꯃꯦꯒꯤ ꯇꯥꯡ ꯀꯩꯅꯣꯗꯒꯤ ꯄꯤꯛ ꯆꯠꯇꯣꯏꯅꯦꯅ ꯑꯩꯈꯣꯏꯁꯤ ꯍꯣꯜ ꯀꯩꯅꯣ ꯂꯣꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯜꯂꯒ ꯕꯦꯁ ꯀꯦꯝꯞꯇ ꯏꯁꯥꯁꯦ ꯈꯔ ꯑꯥꯗ ꯍꯥꯏ ꯑꯣꯜꯇꯤꯇ꯭ꯌꯨꯠꯇ ꯂꯩꯕꯁꯤꯗꯤ ꯋꯤꯛ ꯑꯣꯏꯕꯅꯤꯅ ꯈꯔ ꯆꯥꯅ ꯑꯩꯈꯣꯏꯁꯦ ꯕꯦꯁ ꯀꯦꯝꯞꯇ ꯑꯃꯨꯛ ꯀꯨꯝꯃꯛꯑꯦ ꯀꯦꯝꯞ 4 ꯑꯩꯗꯣ ꯁꯝꯃꯤꯠ ꯀꯦꯝꯞ 3ꯗꯣ ꯁꯝꯃꯤꯠ ꯀꯦꯝꯞꯇꯨ ꯌꯧꯔꯒ ꯑꯩꯈꯣꯏꯁꯦ ꯃꯈꯥ ꯀꯨꯝꯃꯒ ꯁꯝꯃꯤꯠ ꯆꯠꯇꯣꯏꯅꯤ ꯇꯧꯕꯁꯤꯗ ꯑꯟꯂꯛꯀꯤꯂꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯕ ꯅꯦꯄꯥꯜꯒꯤ ꯀ꯭ꯂꯥꯏꯝꯕꯔ 3 ꯑꯩꯈꯣꯏꯗ ꯌꯥꯎꯔꯒ ꯆꯠꯀꯅꯤꯅ ꯇꯧꯕꯁꯤꯗ ꯑꯃꯁꯤꯅ ꯍꯥꯏꯗꯤ ꯅꯦꯄꯥꯜꯒꯤꯁꯨ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯅꯦꯄꯥꯜꯗ ꯑꯦꯚꯔꯦꯁ ꯂꯩꯔꯒ ꯅꯨꯄꯤ ꯑꯃꯐꯥꯎ ꯑꯦꯚꯔꯦꯁ ꯀꯥꯗ꯭ꯔꯤꯑꯕ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯃꯣꯏ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯗꯦꯜꯂꯤꯗꯒꯤ ꯀꯩꯅꯣꯗ ꯀꯥಠꯃꯟꯗꯨꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯒ ꯃꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯐ꯭ꯂꯦग ꯑꯣꯐ ꯇꯧꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯩ ꯆꯠꯂꯒ ꯃꯥꯁꯤ ꯂꯥꯁꯇ ꯑꯅꯤ ꯐ꯭ꯔꯦꯛꯁꯟ ꯊꯣꯛꯂꯛꯑꯦꯕ ꯃꯣꯏꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯩꯈꯣꯏꯗ ꯌꯥꯍꯧꯔꯦ ꯃꯥ ꯃꯇꯣꯝꯗꯅ ꯁꯥꯕ ꯇꯤꯝ ꯑꯃꯒ ꯑꯉꯥꯡ ꯍꯥꯞꯄꯒ ꯅꯦꯄꯥꯂꯤꯁ ꯋꯤꯃꯦꯟ ꯑꯦꯚꯔꯦꯁ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯅ ꯃꯥꯅ ꯁꯦꯝꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯅ ꯇꯥꯡ 5ꯗ ꯀꯥꯅꯦꯅ ꯂꯦꯞꯄꯁꯤ ꯀꯥꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯕ ꯅꯦꯄꯥꯂꯤꯁꯁꯤ ꯌꯥꯝ ꯀꯩꯅꯣ ꯅꯤꯃꯤ ꯁꯦꯔꯄꯥ ꯀꯧꯋꯦ ꯑꯩꯈꯣꯏꯁꯤ ꯑꯩ ꯌꯨꯝꯁꯤꯗꯒꯁꯨ ꯂꯥꯛꯑꯝꯃꯦ ꯃꯥꯁꯦ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯀꯥꯈ꯭ꯔꯗꯤ ꯅꯦꯄꯥꯜꯒꯤ ꯑꯍꯥꯟꯕ ꯑꯣꯏꯈ꯭ꯔꯅꯦꯅ ꯁꯨꯝ ꯀꯩꯅꯣꯝꯃ ꯇꯧꯕꯗꯒꯤ ꯃꯣꯏꯁꯤꯅ ꯒꯔ ꯀꯥꯔꯒ ꯑꯩꯈꯣꯏꯅ ꯀꯨꯝꯃꯣꯟꯅꯕ ꯀꯥꯕꯁꯤꯗ ꯃꯥꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯤ ꯇꯧꯕꯕꯨꯗꯤ ꯀꯣꯟꯅ ꯅꯦꯄꯥꯜ ꯒꯣꯔꯃꯦꯟꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯈꯤ ꯐꯥꯔꯁ ꯋꯨꯃꯟ ꯏꯟ ꯅꯦꯄꯥꯜꯒꯤ ꯐꯥꯔꯁ ꯂꯦꯗꯤꯁꯅꯦꯅ ꯀꯩꯅꯣꯗ ꯀꯥꯔꯨꯔꯒ ꯀꯨꯝꯃꯛꯄꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯂꯣꯏꯊꯣꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯁꯦꯝ ꯑꯦꯛꯁꯄꯤꯗꯤꯁꯟꯗꯨꯗ ꯃꯥ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏꯁꯨ ꯊꯥꯖꯩ ꯅꯦꯆꯔ ꯑꯁꯤꯅ ꯇꯧꯗ ꯑꯗꯒꯤꯗꯤ ꯁ꯭ꯅꯣꯐꯣꯟꯁꯦ ꯍꯦꯛꯇ ꯇꯥꯕꯒ ꯇꯧꯕꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯍꯣꯞꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯡꯁꯤ ꯀꯩꯅꯣ ꯇꯧꯁꯜꯂꯦ ꯃꯇꯝꯁꯤꯗꯤ ꯃꯦꯒꯤ ꯊꯥꯁꯤꯗ ꯂꯣꯏꯍꯧꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯖꯨꯟ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯔꯦꯅꯤ ꯁꯤꯖꯟ ꯀꯩꯀꯥ ꯑꯗꯨꯝ ꯅꯨꯃꯤꯠ 10ꯅꯤ ꯁ꯭ꯅꯣꯐꯣꯟ ꯇꯧꯔꯒ ꯍꯦꯛꯇ ꯁ꯭ꯅꯣꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯕꯦꯁ ꯀꯦꯝꯞꯇ ꯅꯨꯃꯤꯠ 10ꯅꯤ ꯐꯝꯕꯁꯦ ꯑꯩꯈꯣꯏꯁꯦ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯀꯩꯅꯣꯝ ꯃꯦꯟꯇꯦꯜ ꯀꯩꯅꯣꯝ ꯇꯧꯔꯛꯀꯗꯧꯔꯦꯅ ꯇꯧꯕꯗꯩ ꯑꯩꯈꯣꯏꯁꯦ ꯃꯁꯤꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯇꯤꯝ 19ꯅꯦꯕꯀꯣ ꯑꯆꯧ ꯑꯆꯧꯕ ꯀꯟꯇ꯭ꯔꯤ ꯖꯔꯃꯟ UK ꯑꯗꯒꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯔꯁꯤꯌꯥ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯖꯣꯏꯟ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯕꯦꯁ ꯀꯦꯝꯞꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯃꯒ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝꯃ ꯈꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯧ ꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯃꯤ ꯈꯔ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯩꯅꯣꯁꯤ ꯆꯠꯂꯁꯦꯅ ꯃꯦꯒꯤ ꯇꯥꯡ 1ꯗꯒꯤ ꯆꯠꯅꯕꯅ ꯑꯩꯈꯣꯏꯁꯦ ꯂꯦꯞꯅꯔꯦꯕ ꯑꯩꯈꯣꯏ ꯑꯁꯇ꯭ꯔꯦꯂꯤꯌꯥꯅꯦ ꯔꯁꯤꯌꯥꯅꯦ UKꯅꯦ ꯑꯗꯨꯒ ꯖꯔꯃꯟꯒꯤ ꯒ꯭ꯔꯨꯞ ꯑꯃꯒ ꯑꯩꯈꯣꯏ ꯇꯤꯝ 5ꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯅꯨꯄꯤ ꯑꯇꯩꯗꯤ ꯅꯨꯄꯥ ꯖꯦꯟꯁ ꯃꯦꯝꯕꯔ ꯉꯥꯛꯇꯅꯦꯕ ꯍꯣꯏ ꯑꯅ ꯂꯦꯞꯅꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯇꯥꯡ 1ꯗ ꯆꯠꯇꯣꯏꯅꯤꯅ ꯇꯥꯡ 31ꯒꯤ ꯃꯤꯇꯤꯡꯁꯤꯗ ꯍꯌꯦꯡ 1ꯗ ꯏꯟꯗꯤꯌꯥꯒꯤ ꯒ꯭ꯔꯨꯞ ꯀꯅꯥ ꯆꯠꯇꯣꯏꯅꯤ ꯑꯁꯤ ꯑꯦꯅꯥꯎꯟꯁ ꯇꯧꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯧꯋꯦꯕ ꯍꯌꯦꯡ ꯑꯗꯨꯗꯨꯗ ꯑꯩ ꯃꯤꯡꯁꯤ ꯌꯥꯎꯔꯦ ꯑꯩꯅꯦ ꯃꯅꯥꯂꯤꯗꯒꯤ ꯗꯤꯄꯨ ꯁꯔꯃꯥꯒ ꯍꯧꯖꯤꯛꯀꯤ ꯅꯦꯄꯥꯜꯒꯤ ꯅꯤꯃꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯃꯣꯏ ꯑꯇꯩꯗꯨꯒꯤ ꯑꯍꯨꯝꯒ ꯑꯩꯈꯣꯏꯁꯤ ꯅꯣꯡꯉꯥꯜꯂꯒ ꯆꯠꯄ ꯍꯧꯔꯦ ꯆꯠꯂꯦ ꯇꯥꯡ 1ꯗ ꯑꯗꯨꯝ ꯀꯦꯝꯞ 1 ꯑꯩꯗꯤ ꯏꯁꯥꯗꯣ ꯑꯗꯨꯝ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕꯅꯤꯅ ꯀꯦꯝꯞ 1 ꯌꯧꯔꯦ ꯑꯗꯒꯤ ꯇꯥꯡ 2ꯗ ꯀꯦꯝꯞ 2 ꯌꯧꯔꯦ ꯇꯥꯡ 3ꯗ ꯀꯦꯝꯞ 3 ꯌꯧꯔꯦ 4 ꯌꯧꯔꯒ 4 ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯁꯥꯎꯠ ꯀꯣꯟ ꯍꯥꯏꯅꯩꯁꯤꯅꯦ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯣꯛꯁꯤꯖꯦꯟ ꯁꯤꯟꯅꯩꯕ ꯃꯈꯥꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯤꯟꯅꯗꯦꯕ 26,000ꯃꯨꯛ ꯋꯥꯡꯉꯦ ꯁꯥꯎꯠ ꯀꯣꯟꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯦ ꯑꯣꯛꯁꯤꯖꯦꯟ ꯁꯤꯟꯅꯩ ꯑꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯟꯅ ꯍꯧꯔꯕꯅꯦ ꯅꯣꯡꯉꯥꯜꯂꯦ ꯑꯩꯈꯣꯏ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯗꯤ
ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯋꯥꯅꯦ ꯇꯥꯡ 4ꯒꯤ ꯅꯣꯡꯉꯥꯜꯂꯝ ꯀꯩꯅꯣꯗꯩ ꯆꯠꯂꯒ ꯑꯩꯈꯣꯏꯗꯤ ꯑꯦꯚꯔꯦꯁꯇꯨ ꯀꯥꯔꯨꯗꯧꯔꯕꯅꯦꯅ ꯑꯩꯈꯣꯏ ꯀꯩꯁꯤ ꯂꯦꯞꯄꯒ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗꯥꯡꯒ ꯇꯨꯝꯕ ꯆꯪꯗ꯭ꯔꯦ ꯄꯨꯡ 11 ꯁ꯭ꯋꯥꯏꯗ ꯔꯦꯗꯤꯅꯦ ꯄꯤꯛ ꯆꯠꯇꯣꯔꯕꯅꯦ ꯂꯩꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯗꯤ ꯗ꯭ꯔꯦꯁꯀ ꯁꯦꯠꯆꯟꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯇꯦꯟ ꯑꯃꯈꯛꯇꯪ ꯇꯨꯝꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯛꯇꯔ HMIꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯗꯨꯒ ꯄꯣꯇꯔꯈꯩꯗꯨꯅ ꯇꯦꯟ ꯑꯃꯗ ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯝꯃꯒ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡꯒꯗ ꯇꯨꯝꯕ ꯌꯥꯗ ꯂꯩ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯠꯇꯣꯔꯝ ꯗ꯭ꯔꯦꯁꯀ ꯂꯣꯏ ꯁꯦꯠꯂꯣꯏꯔꯦ ꯄꯨꯡ 12 ꯃꯈꯥꯏ 12 ꯇꯥꯁꯜꯂꯦ ꯇꯥꯡ 4ꯒꯤ ꯁ꯭ꯋꯥꯏꯗ ꯅꯣꯡꯉꯥꯜꯂꯒꯗꯤ 5 ꯆꯤꯡꯗꯣꯔꯦꯗꯅ ꯇꯤꯝ ꯑꯇꯩꯗꯨ ꯑꯃꯠꯇ ꯆꯠꯂꯔꯣꯏꯅ ꯃꯣꯏꯁꯦ ꯍꯦꯛꯇ ꯂꯥꯁ ꯗꯤꯁꯤꯖꯟ ꯂꯧꯔꯦ ꯑꯩꯈꯣꯏꯗꯤ ꯆꯠꯂꯔꯣꯏ ꯃꯈꯥ ꯀꯨꯝꯃꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯌꯧꯅ ꯑꯩꯈꯣꯏ ꯈꯔꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯌꯧꯅ ꯂꯥꯛꯄꯅꯤꯅ ꯑꯗꯒꯤꯗꯤ ꯅꯨꯃꯤꯠꯇꯨ ꯋꯦꯗꯔꯒ ꯈꯔ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯤꯗꯤ ꯍꯣꯏꯁꯦ ꯀꯦꯝꯞꯇꯨꯗ ꯂꯩ ꯑꯩꯈꯣꯏ ꯂꯤꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞꯁꯨ ꯈꯤꯇꯪ ꯂꯩꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯆꯠꯂꯅꯦꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯗꯨꯝ ꯄꯨꯡ 12 ꯃꯈꯥꯏ ꯑꯗꯥꯏꯗꯒꯤ ꯆꯠꯄꯁꯤꯅ ꯆꯠꯂꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯐꯝ ꯆꯥꯕ ꯑꯝꯗ ꯋꯥꯀꯤ ꯇꯣꯀꯤꯗ ꯑꯩꯈꯣꯏ ꯂꯤꯗꯔꯒ ꯈꯟꯅꯕꯁꯦ ꯂꯤꯗꯔꯅ ꯅꯣꯏꯗꯤ ꯅꯣꯏꯅ ꯆꯠꯂꯤꯅꯤ ꯅꯣꯏꯅ ꯑꯗꯨꯏ ꯃꯃꯥꯡꯅ ꯑꯩꯈꯣꯏꯗꯤ ꯎꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯆꯠꯂꯧ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯕꯨ ꯀꯟꯇꯤꯅ꯭ꯌꯨꯁ ꯋꯥꯡꯈꯠꯂꯛꯄꯒꯤ ꯇꯥꯈꯤꯕ ꯁ꯭ꯅꯣꯐꯣꯟ ꯃꯌꯥꯝꯗꯨꯅ ꯑꯇꯩ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯃꯤ ꯈꯔ ꯌꯥꯝ ꯆꯠꯂꯗꯤ ꯂꯝꯕꯤꯁꯨ ꯈꯔ ꯂꯩꯗꯣ ꯂꯝꯕꯤꯁꯨ ꯂꯩꯇꯦ ꯑꯃꯗ ꯆꯠꯂꯤ ꯕꯨꯔꯨ ꯄꯨꯊꯩ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯎꯟꯁꯤꯅ ꯁ꯭ꯋꯥꯏ ꯈ꯭ꯋꯥꯡꯐꯧꯗ ꯌꯧꯗꯦꯗ ꯈꯥꯏ ꯍꯥꯏꯠꯁꯨ ꯑꯩꯒꯨꯝꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯍꯥꯏꯠꯁꯤꯁꯨ ꯌꯥꯝ ꯋꯥꯡꯗꯦꯗ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯑꯗꯨꯁꯨ ꯔꯦꯀꯣꯔꯠ ꯑꯣꯏ ꯀꯩꯅꯣꯗ ꯁꯤꯡꯒꯜ ꯗꯦꯗ 22 ꯑꯥꯋꯔꯁꯦ ꯅꯟ ꯁ꯭ꯇꯣꯞꯇ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯆꯠ ꯂꯩꯔꯕꯅꯦꯕ ꯆꯠꯂꯦ ꯑꯗꯨꯕꯨ ꯂꯛꯀꯤꯂꯤ ꯍꯥꯏꯇꯥꯔꯦ ꯂꯥꯁꯇ ꯋꯦꯗꯔ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯂꯝꯕꯦꯟꯗꯣ ꯑꯃꯨꯛ ꯀꯨꯝꯃꯛꯇꯣꯏꯅꯤꯅ ꯈꯪꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇ꯭ꯔꯦꯅꯤꯡꯗꯩꯁꯨ ꯇꯝꯃꯦ ꯆꯤꯡꯉꯩꯁꯤꯗꯤ ꯂꯩꯗꯣꯏꯅꯦ ꯅꯦꯆꯔꯅꯦ ꯑꯗꯨꯗ ꯕꯥꯏ ꯆꯥꯟꯁ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯣꯏꯗꯣꯏꯅꯦ ꯈꯟꯕꯅꯦ ꯑꯩꯈꯣꯏꯁꯦ ꯂꯥꯁꯇ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯈꯜꯂꯦ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯚꯔꯦꯁ ꯃꯦꯟ ꯑꯩꯗꯤ ꯑꯦꯚꯔꯦꯁ ꯃꯦꯟ ꯃꯇꯣꯟ ꯑꯅꯤ ꯁꯥꯟꯅ ꯂꯩꯔꯒ ꯉꯁꯥꯏ ꯃꯇꯦꯛ ꯈꯤꯇꯪ ꯑꯣꯟꯂꯤ 72 ꯃꯤꯇꯔꯁꯦ 72 ꯐꯤꯠ ꯃꯤꯇꯔ ꯁꯤꯁꯤ ꯌꯧꯒꯗꯕ 72 ꯍꯥꯏꯁꯦ ꯍꯦꯛꯇ ꯃꯌꯥꯝꯁꯤꯅꯗꯤ ꯑꯁ꯭ꯋꯥꯏ ꯌꯧꯔꯕꯅꯤꯡꯉꯦ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯍꯥꯏꯠ 28 29 ꯄ꯭ꯂꯁ ꯆꯥꯎꯈꯠꯂꯀꯥꯟꯗ ꯀꯅꯥꯅ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯗꯤ ꯆꯠꯀꯅꯦꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯌꯥꯎꯔꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯛꯇꯔꯒ ꯌꯥꯎꯔꯤꯁꯤꯡꯗꯨꯅ ꯀꯨꯝꯕꯁꯤ ꯄꯨꯡꯁꯤ ꯌꯥꯁꯜꯂꯛꯇ꯭ꯔꯦ ꯀꯨꯝꯅꯕ ꯃꯇꯝ ꯑꯃꯁꯨ ꯆꯪꯗꯣꯏꯅꯤꯗꯅ ꯑꯗꯣ ꯅꯣꯔꯃꯦꯜꯂꯤ ꯄꯨꯡ 12ꯗꯩ ꯁ꯭ꯋꯥꯏ ꯀꯥꯞꯄꯁꯤꯅ 7ꯗ ꯑꯗꯨꯝ ꯌꯧꯅꯩꯑꯕ ꯄꯤꯛꯁꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯁꯗꯟꯂꯤ ꯍꯤꯂꯤ ꯁ꯭ꯇꯣꯝ ꯇꯧꯔꯛꯄ ꯍꯤꯂꯤ ꯁ꯭ꯇꯣꯝꯁꯤꯅ ꯍꯦꯛꯇ ꯃꯥꯏ ꯃꯤꯠꯀ ꯀꯔꯤꯝ ꯍꯧꯖꯤꯛ ꯐꯈꯤꯕ ꯋꯥꯅꯦ ꯑꯩꯈꯣꯏꯗ ꯑꯣꯛꯁꯤꯖꯦꯟ ꯑꯗꯣ ꯁ꯭ꯋꯥꯏꯒꯁꯦ ꯂꯣꯏ ꯍꯤꯂꯤ ꯁ꯭ꯇꯣꯝꯁꯤꯒꯤ ꯍꯥꯟꯅꯒꯤꯗꯨ ꯅꯠꯇ ꯍꯤꯂꯤ ꯁ꯭ꯇꯣꯝꯅ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯃꯥꯏꯒꯁꯦ ꯂꯣꯏ ꯐꯩ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤꯁꯨ ꯗꯥꯎꯟ ꯑꯣꯏꯈꯤꯗꯅ ꯃꯈꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩꯗꯨꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕꯅꯤꯅ BBC ꯑꯗꯨꯗ ꯑꯩꯈꯣꯏ BBC ꯀꯥꯏꯗꯤ ꯈꯪꯗꯦ BBCꯅ ꯃꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯋꯦꯗꯔ ꯔꯤꯄꯣꯔꯠ ꯋꯦꯗꯔ ꯐꯣꯔꯀꯥꯁ ꯄꯤ ꯑꯗꯨꯒꯤ ꯁꯦꯝ ꯅꯨꯃꯤꯠꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯗꯤ ꯑꯩꯗꯤ ꯑꯇꯩꯗꯨꯗꯤ ꯍꯟꯈ꯭ꯔꯕꯅꯤꯅ ꯍꯜꯂꯦꯅ ꯃꯈꯥꯗꯩ ꯀꯩꯗꯩ ꯄꯥꯎ ꯐꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯣꯏꯁꯤ ꯂꯣꯁ ꯑꯣꯏꯔꯦꯅ BBCꯗ ꯅ꯭ꯌꯨꯁ ꯄꯤꯖꯥꯅꯦꯕ ꯑꯩꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯈꯔꯗꯤ ꯁꯨꯝ ꯀꯟꯁꯔꯟ ꯂꯧꯔ ꯇꯥꯕꯅꯦ ꯃꯌꯥꯝ ꯆꯠꯈꯤꯗꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯑꯩ ꯌꯥꯎꯋꯦ ꯈꯪꯕꯅꯤꯅ ꯌꯨꯝꯗꯁꯨ ꯄꯥꯈꯠꯅꯩ ꯍꯥꯏ ꯗꯦꯜꯂꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯕ IMF ꯀꯥꯡꯕꯨ ꯄꯥꯈꯠꯅꯩ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯜꯂꯛꯑꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯉꯁꯥꯏꯒꯤ ꯄꯨꯡ 12ꯗꯩ ꯆꯠꯄ ꯅꯣꯡꯉꯥꯜ ꯁꯦꯝ ꯇꯥꯡ 5ꯒꯤ ꯄꯨꯡ 12ꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯤꯁꯦ ꯀꯦꯝꯞ 4ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯦꯞ ꯑꯣꯏꯅ ꯌꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯌꯧꯔꯛꯑꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯦꯞ ꯑꯣꯏꯅ ꯌꯧꯔꯛꯑꯦꯁꯦ ꯄꯥꯎ ꯄꯤꯅꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯀꯤ ꯇꯣꯀꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯧꯔꯛꯑꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯗꯨꯃꯗ ꯃꯈꯥꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯡ 8ꯗ ꯁꯦꯀꯦꯟ ꯁꯝꯃꯤꯠ ꯑꯃ ꯆꯠꯇꯣꯔꯤꯕ ꯇꯤꯝꯁꯤ ꯑꯩꯈꯣꯏꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯀꯦꯝꯞ 4 ꯍꯥꯏꯁꯤꯗ ꯂꯩꯌꯦꯕ ꯃꯣꯏꯁꯦ ꯁꯝꯃꯤꯠ ꯀꯦꯝꯞ 3ꯗ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯑꯣꯏꯔꯛꯄ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃ ꯌꯥꯎꯏ ꯃꯅꯥꯂꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯊꯛꯁꯨ ꯀꯝꯃꯨꯅꯤꯀꯦꯁꯟ ꯐꯪꯗ꯭ꯔꯦ ꯃꯈꯥꯁꯨ ꯐꯪꯗ꯭ꯔꯕꯅꯤ ꯃꯔꯛꯇ ꯃꯥ ꯂꯩꯕꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏ ꯗꯤꯗꯤꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯗꯤ ꯃꯥ ꯆꯠꯂꯒꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯟꯗꯤꯁꯟꯗꯨ ꯌꯦꯡꯉꯨꯒꯦ ꯁꯝꯃꯤꯠ ꯀꯦꯝꯞꯇꯨꯐꯥꯎꯗꯤ ꯆꯠꯀꯦꯅ ꯇꯧꯖꯩ ꯀꯃꯥꯏꯅ ꯀꯩꯅꯣ ꯋꯦꯗꯔ ꯐꯠꯇꯕꯁꯤ ꯅꯝꯗꯅ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯄꯨꯡ 7ꯒ ꯁ꯭ꯋꯥꯏ ꯈꯔ ꯃꯤꯠꯀ ꯐꯧꯗ꯭ꯔꯒ ꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕꯅꯤ ꯀꯩꯅꯣ ꯄꯨꯔꯒ ꯆꯦꯟꯊꯛ ꯍꯥꯡꯗꯣꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯉꯩ ꯃꯥꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯍꯤꯡ ꯂꯩꯔꯝꯕꯗꯨꯗ ꯉꯛꯑꯦꯅ ꯃꯥꯁꯦ ꯍꯔꯥꯎꯃꯟꯈꯤꯗꯅ ꯃꯥ ꯃꯈꯥꯗꯩ ꯄꯨꯔꯛꯄ ꯋꯥꯀꯤ ꯇꯣꯀꯤꯗꯨꯅ ꯃꯄꯥꯟ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯀꯦꯝꯞ 1 ꯀꯦꯝꯞ 2ꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯨꯗ ꯅ꯭ꯌꯨꯁ ꯄꯤꯌꯦꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯣꯛꯁꯤꯖꯦꯟ ꯑꯩꯈꯣꯏꯗꯤ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯑꯩꯈꯣꯏꯗꯤ ꯄꯤꯛꯇꯨ ꯖꯁ 72 ꯃꯤꯇꯔ ꯑꯗꯨ ꯋꯥꯠꯂꯒ ꯁꯥꯎꯠ ꯁꯝꯃꯤꯠꯇꯩ ꯍꯜꯂꯛꯑꯕꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯈꯤꯕꯅꯤ ꯑꯣꯛꯁꯤꯖꯦꯟꯒꯁꯦ ꯍꯥꯞꯇ꯭ꯔꯦꯕ ꯑꯗꯣ ꯍꯥꯠꯇ꯭ꯔ ꯃꯥꯅ ꯈꯟꯖꯥꯅꯦ ꯑꯩꯈꯣꯏꯁꯦ ꯇꯦꯟ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕꯒꯗꯣ ꯊꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯀꯨꯝꯃꯛꯈꯤꯕ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯑꯗꯨꯅ
ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯑ ꯃꯇꯨꯡꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯩ ꯀꯥꯠꯃꯟꯗꯨ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯄꯤꯗꯤꯁꯟ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯗꯤꯁꯟꯁꯨ ꯑꯗꯨꯁꯨ ꯔꯦꯀꯣꯔꯠ ꯑꯃꯅꯦ ꯁꯤꯡꯒꯜꯗ 22 ꯑꯁ ꯅꯟ ꯁ꯭ꯇꯣꯞ ꯆꯠꯄꯁꯦ ꯑꯩꯈꯣꯏꯗꯁꯨ ꯔꯦꯀꯣꯔꯠ ꯑꯣꯏꯈꯤꯑꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟꯗ ꯍꯧꯖꯤꯛꯀꯤ ꯌꯪꯒꯦꯁꯀ ꯀꯩꯅꯣꯗꯨꯒ ꯀꯥꯔꯦ ꯑꯅꯤꯔꯛ ꯀꯥꯕ ꯅꯨꯄꯤꯗꯨꯒ ꯑꯗꯩ ꯊꯔꯠꯀꯤ ꯇꯤꯝꯗ ꯑꯃꯨꯛ ꯃꯣꯏ ꯀꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯐꯨꯜ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯒ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗꯗꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯃꯥꯎꯟꯇꯦꯅꯔꯤꯡꯁꯤꯗꯤ ꯇꯤꯝ ꯁ꯭ꯄꯣꯔꯠꯁꯅꯦꯕ ꯑꯃꯅꯕꯨ ꯁꯕꯃꯤꯠ ꯇꯧꯔꯗꯤ ꯍꯣꯜ ꯑꯦꯛꯁꯄꯤꯗꯤꯁꯟꯗꯨ ꯁꯛꯁꯦꯁꯐꯨꯜꯅꯦꯕ ꯑꯗꯨ ꯈꯜꯂꯒ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯝꯃꯛꯄ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎꯍꯜꯂꯦ ꯀꯥꯠꯃꯟꯗꯨ ꯌꯧꯀꯥꯟꯁꯤꯗ ꯃꯌꯥꯝ ꯗꯦꯜꯂꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯀꯥꯟꯅꯒꯤꯗ ꯑꯦꯝꯕꯦꯁꯤꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯤ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯅ ꯃꯣꯏ ꯈꯜꯂꯤꯅ ꯐꯥꯔꯁꯇ ꯌꯥꯎꯔꯛꯑꯕ ꯑꯗꯨꯕꯨ ꯍꯣꯏ ꯃꯔꯛꯇꯨꯗꯪ ꯈꯜꯂꯦ ꯑꯩꯁꯦ ꯈꯤꯇꯪ ꯐꯥꯔꯁ ꯕꯥꯏꯠ ꯇꯧꯋꯦ ꯑꯣꯏ ꯊꯪꯕ ꯈꯣꯡꯁꯦ ꯐꯥꯔꯁ ꯕꯥꯏꯠ ꯇꯧꯋꯦꯕ ꯑꯗꯣ ꯐꯣꯔ ꯕꯥꯏꯠ ꯃꯌꯥꯝꯁꯤ ꯈꯟꯅꯩꯅ ꯍꯤꯡꯉꯝꯃꯁꯨ ꯃꯈꯨꯠ ꯀꯛꯄꯅꯤ ꯈꯪꯗꯦ ꯃꯈꯣꯡ ꯀꯩꯅꯣꯝꯃꯇꯗꯤ ꯇꯧꯔꯦꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯠꯃꯟꯗꯨꯁꯤ ꯃꯌꯥꯝꯅ ꯅꯪꯗꯤ ꯀꯩꯁꯨ ꯇꯧꯋꯦ ꯀꯩꯁꯨ ꯍꯪꯕꯁꯦ ꯑꯩꯁꯦ ꯉꯛꯑꯦ ꯀꯩꯅꯣ ꯑꯩ ꯀꯩꯝ ꯇꯧꯗꯦꯌꯦ ꯑꯗꯨꯃꯥꯏꯅ ꯍꯜꯂꯦ ꯑꯗꯨꯒ ꯁ꯭ꯇꯤꯜ ꯗꯦꯜꯂꯤ ꯌꯧꯔꯛꯈ꯭ꯔꯦ ꯗꯦꯜꯂꯤ ꯌꯧꯔꯛꯑꯕ ꯂꯣꯏꯅꯃꯛꯅ ꯍꯪꯉꯦ ꯑꯗꯣ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯊꯥꯖꯗꯅ ꯑꯩ ꯄꯣꯛꯄ ꯏꯃꯥꯁꯦ ꯗꯦꯜꯂꯤꯗ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯥꯛꯑꯁꯨ ꯃꯥꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯥꯏ.ꯑꯦꯝ.ꯑꯦꯐꯀꯤ ꯑꯩꯈꯣꯏꯒꯤ ꯗꯣꯃꯤꯇ꯭ꯔꯤꯁꯦ ꯃꯥꯁꯦ ꯆꯪꯉꯧ ꯌꯥꯗꯦ ꯀꯩꯒꯤꯅꯣꯒ ꯃꯥꯅ ꯈꯜꯂꯤꯅ ꯑꯩꯁꯦ ꯈꯣꯡ ꯁꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯅ ꯃꯥ ꯆꯪꯉꯒ ꯌꯦꯡꯉꯝꯕꯗ ꯑꯗꯩ ꯃꯌꯥꯝꯁꯦ ꯑꯩꯒ ꯏꯃꯥꯒ ꯂꯥꯡꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝꯃꯨ ꯑꯥꯔ ꯀꯦ ꯔꯟꯖꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯝ.ꯇꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯕ ꯃꯥꯁꯤꯅ ꯏꯃꯥꯗꯨ ꯆꯪꯉꯧ ꯌꯥꯗ꯭ꯔꯕꯅꯤ ꯏꯃꯥꯁꯦ ꯒꯦꯠꯇꯨꯗ ꯃꯥꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯀꯦꯝꯄꯁꯀꯤ ꯋꯥꯡꯃ ꯐꯝꯃ ꯂꯩꯔꯦꯅ ꯑꯩꯉꯣꯟꯗ ꯑꯁ ꯏꯃꯥꯗꯨ ꯆꯪꯉꯧ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯊꯣꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩ ꯎꯕꯗ ꯈꯣꯡꯗꯨꯗꯤ ꯈꯤꯇꯪ ꯑꯩꯒꯤ ꯐꯣꯔꯁ ꯕꯥꯏꯠꯇꯨ ꯃꯇꯝꯗꯨꯗ ꯕꯦꯟꯗꯦꯖ ꯇꯧꯔꯤ ꯁꯤ ꯃꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯏꯃꯥꯁꯦ ꯈꯤꯇꯪ ꯑꯗꯨꯁꯨ ꯑꯩ ꯎꯕꯁꯤꯅ ꯃꯥꯁꯦ ꯉꯛꯈ꯭ꯔꯕꯅꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯛꯏꯅꯦ ꯗꯦꯜꯂꯤ ꯇꯥꯟꯅ ꯂꯥꯛꯏꯅꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯖꯔꯅꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯒ ꯑꯋꯥꯕꯒꯅꯤꯗ ꯑꯦꯗꯚꯦꯟꯆꯔꯁꯤꯗꯤ ꯅꯣꯏꯁꯨ ꯆꯠꯂꯒ ꯈꯪꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯆꯤꯡꯒ ꯆꯠꯄꯕꯨ ꯀꯅꯥꯅ ꯋꯥꯔꯣꯏꯗꯣꯏꯅꯣ ꯋꯥꯔꯤꯅꯦ ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯤꯇꯪ ꯅꯤꯌꯣꯝ ꯅꯤꯇꯤꯗ ꯇꯝꯃꯒ ꯆꯠꯈꯤꯕꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯕꯩ ꯋꯥꯅꯦꯕ ꯁꯦꯀꯦꯟ ꯑꯦꯇꯦꯝ ꯇꯧꯗ꯭ꯔꯦ ꯑꯩꯒꯤ ꯐꯥꯔꯁ ꯕꯥꯏꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯁꯦꯀꯦꯟ ꯑꯦꯇꯦꯝ ꯇꯧꯕꯗꯨ ꯈꯣꯡꯗꯨ ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯀꯨꯝꯃꯒ ꯑꯩꯁꯦ ꯅꯣꯡꯃ ꯀꯦꯝꯞ 2ꯗ ꯂꯩꯔꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯕꯦꯁ ꯀꯦꯝꯞ ꯇꯥꯟꯅ ꯀꯨꯝꯃꯛꯈ꯭ꯔꯦꯕ ꯑꯩꯅ ꯕꯦꯁ ꯀꯦꯝꯞꯇ ꯀꯨꯝꯃꯛꯄ ꯀꯥꯟꯁꯤꯗ ꯃꯇꯝꯗꯨꯗ ꯐꯥꯔꯁ ꯕꯥꯏꯠ ꯍꯥꯏꯕ ꯂꯥꯏꯅꯥꯁꯦ ꯀꯦꯟꯁꯔꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯑꯩꯅ ꯈꯨꯠꯁꯤꯗ ꯇꯧꯈ꯭ꯔꯦꯅ ꯇꯥꯡꯁꯦ ꯀꯛꯄ ꯇꯥꯕ ꯑꯗ ꯑꯩꯒꯤꯗꯤ ꯈꯣꯡꯗ ꯑꯣꯏꯕꯅꯤꯅ ꯈꯨꯠ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯈꯣꯡꯅꯤꯅ ꯑꯩ ꯁꯦꯀꯦꯟ ꯑꯦꯇꯦꯝ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤꯅ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯝꯐꯥꯎ ꯀꯛꯇꯅ ꯑꯩ ꯑꯗꯨꯝ ꯈꯨꯖꯤꯟ ꯑꯃꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯀꯔꯤꯝꯐꯥꯎ ꯀꯛꯇꯅ ꯂꯩꯁꯦ ꯃꯇꯝꯗꯨꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯅ ꯑꯃꯦꯔꯤꯀꯟ ꯗꯣꯛꯇꯔ ꯇꯤꯝ ꯑꯃꯒ ꯀꯣꯔꯤꯌꯟ ꯗꯣꯛꯇꯔ ꯇꯤꯝ ꯑꯃꯒꯅ ꯃꯣꯏꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯍꯥꯏꯔꯨꯔꯁꯨ ꯔꯤꯁꯥꯔꯆꯅ ꯂꯥꯛꯑꯦꯕ ꯒꯨꯂꯤ ꯍꯤꯗꯥꯛ ꯂꯩꯇꯦꯕ ꯐꯥꯔꯁ ꯕꯥꯏꯠꯁꯦ ꯋꯥꯟꯁ ꯇꯧꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯗꯒ ꯇꯧꯔꯒ ꯃꯅꯥ ꯀꯛꯄ ꯃꯌꯥꯝ ꯑꯃ ꯑꯩ ꯏꯁꯇꯤꯜ ꯑꯩ ꯏꯃꯥꯟꯅꯕꯤ ꯂꯩꯁꯦ ꯃꯈꯨꯠ 10ꯃꯛꯁꯦ ꯁꯤꯗ ꯀꯛꯄ ꯑꯗꯩꯗ ꯑꯩꯁꯤꯗꯤ ꯃꯣꯏꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯃꯣꯏ ꯗꯣꯛꯇꯔ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯁꯨ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯏ ꯀꯩꯅꯣꯗꯒꯤ ITBBꯒꯤ ꯗꯣꯛꯇꯔ ꯂꯦꯗꯤꯁ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯋꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯂꯦꯗꯤꯁ ꯗꯣꯛꯇꯔꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣ ꯑꯗꯣ ꯃꯣꯏꯅ ꯑꯃꯦꯔꯤꯀꯟ ꯀꯥꯡꯕꯨꯒ ꯍꯧꯖꯤꯛ ꯀꯣꯔꯤꯌꯟ ꯀꯥꯡꯕꯨꯁꯤꯒ ꯑꯩꯁꯤ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯃꯣꯏꯅ ꯑꯩꯁꯦ ꯆꯦꯛꯑꯞ ꯇꯧꯕꯤꯌꯦ ꯆꯦꯛꯑꯞ ꯇꯧꯕ ꯍꯥꯏꯁꯦ ꯃꯣꯏ ꯂꯥꯛꯑꯅꯤ ꯑꯩꯁꯦ ꯄꯨꯡ ꯑꯃꯗ ꯏꯁꯤꯡꯁꯦ ꯃꯣꯏꯅ ꯇꯦꯁꯀ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯂꯨꯞꯄꯒ ꯑꯗꯨꯝ ꯐꯝꯃꯒ ꯃꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯑꯩ ꯈꯣꯡꯁꯤꯁꯨ ꯀꯔꯤꯝꯕꯨꯗꯤ ꯇꯧꯗꯕꯖꯥꯠꯅꯦ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈꯤ ꯀꯣꯔꯤꯌꯟ ꯏꯃꯥꯟꯅꯕꯤꯗꯨ ꯑꯩꯈꯣꯏꯅꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯨꯟꯅꯤꯃꯨꯛ ꯍꯥꯏꯇꯥꯔꯦ ꯕꯦꯁ ꯀꯦꯝꯞꯇ ꯇ꯭ꯔꯤꯠ ꯇꯧꯕꯤꯔꯝꯅꯦ ꯀꯣꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅꯈꯤ ꯑꯩꯈꯣꯏꯅꯤꯁꯦ ꯎꯄꯥꯏ ꯂꯩꯇ ꯑꯩ ꯐꯨꯔꯤꯠꯅ ꯃꯉꯣꯟ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯥꯏ ꯐꯨꯔꯤꯠ ꯂꯧꯔ ꯑꯩꯉꯣꯟ ꯄꯤꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯩ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤꯝ ꯇꯧꯗꯕꯅꯦ ꯆꯠꯇ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯤꯕ ꯑꯦꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯌꯥꯝꯕꯁꯦ ꯑꯩꯅ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯌꯥꯝꯕ ꯇ꯭ꯔꯦꯟ ꯇꯧꯕꯗ ꯑꯗꯨꯝ ꯈꯟꯗꯣꯛꯑ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯤꯜꯗ ꯍꯧꯖꯤꯛ ꯏꯚꯟ ꯁꯥꯏꯗ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔꯒ ꯑꯣꯏꯔꯤꯕꯒꯁꯤ ꯑꯩꯈꯣꯏ ꯃꯥꯎꯟꯇꯦꯅꯤꯡꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯦ ꯑꯩꯅ ꯑꯌꯥꯝꯕ ꯑꯩꯗꯤ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏꯅ ꯇꯥꯔꯝꯃꯅꯤ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥ ꯂꯦꯟꯁꯤ ꯁ꯭ꯇꯥꯔꯇꯤꯡ ꯐ꯭ꯔꯣꯝ ꯑꯔꯨꯅꯥꯆꯜ ꯇꯨ ꯀꯥꯁꯃꯤꯔ ꯑꯔꯨꯅꯥꯆꯜ ꯕꯣꯔꯗꯔꯗ ꯄꯥꯀꯤꯁꯇꯥꯟ ꯕꯣꯔꯗꯔ ꯐꯥꯎꯅꯦꯕ ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯑꯌꯥꯝꯕ ꯍꯤꯃꯥꯂꯌꯥ ꯔꯦꯟꯖꯁꯤꯒꯤ ꯈꯔ ꯃꯃꯤꯡ ꯂꯩꯕ ꯆꯤꯡꯁꯤꯡꯁꯦ ꯑꯥꯐꯇꯔ 94ꯒꯤ ꯃꯇꯨꯡꯗ ꯉꯥꯛꯇꯅꯤ 94ꯗ ꯑꯩꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯄꯗꯃ ꯀꯩꯅꯣꯒꯤ ꯑꯦꯋꯥꯔꯗꯁꯤ ꯐꯪꯉꯦ ꯑꯔꯖꯨꯟ ꯑꯦꯋꯥꯔꯗꯀ ꯃꯥꯟꯅꯕ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯑꯩ 94ꯗꯨꯗ ꯑꯩꯒꯤ ꯁꯦꯝ ꯇꯦꯟꯖꯤꯡꯅ ꯑꯦꯚꯔꯦꯁ ꯀꯥꯈꯤꯕꯒꯤ 45 ꯌꯔꯁ ꯁꯨꯕ ꯆꯍꯤꯅꯦꯕ 94ꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯑꯩꯆꯤꯝꯃꯥꯏꯅ ꯁꯤꯟꯕ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯃꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅꯤ ꯌꯥꯎꯔꯒ ꯑꯔꯨꯅꯥꯆꯜꯒꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯒꯧꯔꯤꯆꯦꯟ ꯏꯁꯁꯤ ꯀꯥꯈꯤꯕ ꯑꯗꯨꯅ ꯑꯩ ꯑꯔꯨꯅꯥꯆꯜꯁꯤꯁꯨ
part of the chapter ama mata adusu haidi expedition ne sanga experience wari si lira di loi mara mara adusu adugi expedition su nungai gra pone haidi akhoni khatani female candidate atai the army IPS officer doctor mayam gi adu mai yaure adu matung da mu sam 94 se gi chingyam na ka ba chai ne aina kano mada adu dagi de ai se graduation su loi kano atai thabak su ka ai je MA su tamdra tamdramnina isi koigi India da foreigner mayamna sinba moina chatpe expedition jera India gi gejo aina adusu aigi khwaidagi asset amana aina graduation loi hobanina matamdu da graduation loiba mi na ta kanotra moigi license officer na tuieba aduna 94 sida ina Nanda Devi is an Grawal Himalaya da laiba Nanda Devi is so kanota adudagi haure license officer na expedition mayam ama Garawal da adagi Karakoram da Ladakh da Manal kano Western Himalaya da kaida ise adum letana adum tu tha adum chale haidi kano ai gomgang kano chali ke mungkila adagi KR1 KR2 makhan chale 93 gi matu 94 sidagi adum 97 98 adai bo aduga 97 da ai Europe che chatpa hore UK da chalui adusu moigi Europe ki UK gi moigi adudi kan wan tawe chingwana ka ba nataba adu moi adai da moigi di yamna kano aduda international gi ona mount women mountaineering meet tawba international gi ona adai da yawi adudagi mathang adum chatpa hore ai yum ba madi 2000 khatani adu ho chale tu yum bala matung da soi expedition mari manga ai gi last expedition de 2018 bo chale before corona bo koidri achna khoigi aina nga sai haibado 2000 kano da khoigi 18 sida khoigi 25 years phabagi khoigi kano sida no adugi mamang 13 sida na aina mu khoigi IMF se dai mathang taroga achau kano taroga khoigi loan gi kano sinaga aigi khoigi same base du yauba khar sena roiba iche mana kano oi leader orga ina deputy ora nupi nga tagi expedition je chatpa hore adugi matungda mu akoigi kano na Mount Manirangana Ahanba ne nupi akona kaba adusu mu koigi 25 years ki tawre adagi mu adum sem 18 du dai Ladakh ta chale kano da Everest base camp ong chale chahi kun manga phab sida Everest matu kano maton de amtang ka uru ge na ai chale 18 da chale Nupi di 2013 dai nga sai hai badadra khoi MMT da ge kari ba bidabati se mana samit jaure aina kano hai tara Everest da ai khoi ani da ngari nupa da di hujik se khoi ge MMT na taw ba ka ba de moi hum ma ani maga aduga NCC da gi ka ba moi ani maga adagi mayam na di am khangda ba akhoi gi mapan gi corporate sector da thabak taw ba well company well India da ga thabak taw ba ukhul macha ama sulai mase kanamta na khangdabne Manipur da pang khangbi dabne ba adu mase well India company da thabak tawbni mase ukhul da gine ai ga de Delhi da unaraga waisana ai adum chapada aduga atop surajana amsulai masna kaino da rif masu kaino da thabak tawbni well in corporate chawna skun na swaida gi surajana amga lai aduna hauji moi nupa da moi mari mang taruk laira nupir moi da karu ba ngatane ado 2013 gi matung da ngatane aduga aina chalura su aina halapa 94 da taisna north east da nupa da gi nupi da gi Everest kano yok da su Everest da sida aina Ahanba oi graba aduda mayam sina yamna aidi north ki mafam ayam da sigi institute ka si khoi gi matam da gi 93 sida moina kano tau base Atan Bihari Bajpai na prime minister oi ngai sida aidi Tenzing na Everest ka ro ga ni ai chamai na maming tholi se do north east ki regional institute of adventure na ama north east thamne se ai khoi gi go kano da ga meeting da ga lok thok pase mayam se ngon da kang haidi regional se apcha aduna huje aina du da gi nei aina ga reki chatle bai se ada man chatle adu maina tawi hujikti aduga huje north east ki mafam khudi mak da Everest loi leire north east di loi leire ai ki ba me ma India gi sig matam du ne ba ado khodi dum chale chingdu ka heng samit ne gi nungdang si ne ba du gi nonglei nusit tawraga ningkhai gi se do khoi khang de khoi da ching mato
Kedarnath ka Badrinath aduga akhona laiba Bhagirath is shmaina parent da yang adi kilometer 8 mukane ba adu shmain ko lambi du chat pagina do akhoi su matam do akhoi summit camp da laiba akhoi si ahin su tum gi de kai gi no da snowfall si tare pham pam mo le de khoi pham ma khoi sa to sek dol le nonga la ga de khoi decide ta re khoi si le di kan ta ro ne na kuma ga da di khoi base camp su le andre camp one su le andre adu gi kan no to na loi ne phe ga wai gi da na khoi Pradu su jane makhalam ne mi ga lambi le namdre Uttrakasi Gangotri or Uttrakasi Delhi or kan ta ni khoi gyan ta Uttrakasi bo lambi le ta ko che heli ko ta mam iba atu da sumi akhoi gi he imang ma ta like from ka ka la ko ma asi be se mai Nupi ne song wan da lai ne nu pa sa thousands of thousands na as adu theng le rai adu khoi di adum chat toi me na ko hai ba ma pam du 13 da chalu re hala ka dai je adugi du thina chokra ba ma chalaroi du pukte hale halakan thi dai che chahi 2016 da ai isa na pa ga khoi cha na pa si class 10 pass to ga mai su oble ga adu mani man nan mountain ai ai husband ga pura khoi cha le dang go mu phoka 16 je da ma sing se ai na chappa dai exact to ding hang rai kun gi ma thakti hela adu amma khati lai no ye thru da na thamon tha ai se tom highlight hai na lai ba adugi matung da gidi mathang dai re kana ta re tia la ra da na nai je ma'am da aina dam kuk se da u gi lai ta da Japan gi Mount Fuji ma je chani ma'am gi support ai ngam bu ai je ke adu ma de ai cha no pa na ha ma training lo ra mama khu da chala je hai na re Mount Fuji ma sim tang bi ai chat ke na khali cha bu ma so yu de adu ga shala pa ne ba gi message something behind ba ta ne gi chu de hai ho ju ju ma into situation bu oro or aspiring climber bu oro ko si ma am si da tang ni choi na hai di to pa de am ha jaga su no ma kaning ba sing se message on bi no na kaning ba sing si hujiki matam se da mo na training do ha ma da cha thu ga adum NCC yaw ba ma yam thare ma gi on the financial support kar kra du bu paisa de am chang ba sponsor re haidi atai sina association kari gra sina adum kano tau ba de gi di khoi sina kano jo khoi gi sport se khwai de gi kano ni babok yaw da na khoi tom da sing da sana ro ne du nature di nature ni khana kai da ngoi da khoi na nature da di compromise di tau ngam pon te ngoi di nature ne na na hawra li ba khoi gi Manipur gi ya khoi gi satra sati sing na ha youth sing yamna nungai ba isabu simo ai punsida ai amu awaba mayam thengna rasune itom da kan nunga asa ina du taw ge khalo nungai jabam poi sina maram oiraga mayam na su ai bu jipo sakang bi da nai bu government ga thaba ka taw da na lai je sina ni em ada sin ina hai ni je ona ba lep kanu isa na isa thaja bam sai kanu ba Padma Shri gi matang ne gi apat ma shri pham ba cha Padma Shri se turam kya da acha chai kya da phangbo di Padma Shri wacha Padma Shri se su whole north Canada north east da wena khoi gi sports da Padma Shri bi bisa to ai 2004 da phangne because of ai mountaineering gi maram da phangne ai 2004 da phang basi entire north east da sports ai ba masana se da Padma Shri bi bisa jo ai na Ahanba gi ai adana ma am adum Ahanba ai ji khangde mayam ji gi record na hai bani ko ado ai mountaineering da nai na phangi Padma Shri se